ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯉꯥꯏꯖꯒꯦ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯑꯣꯂꯤꯚꯤꯌꯥ ꯕꯦꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯇꯥꯃꯣꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯌꯦ꯫ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ꯫ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ, ꯏꯃꯥꯅ ꯆꯩꯔꯅꯤꯌꯦ꯫ ꯑꯦꯅꯤꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯗꯤꯄꯛ: ꯑꯦꯅꯤ, ꯑꯩ ꯅꯪꯕꯨ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯊꯤꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯅꯪꯅ ꯋꯥꯅ ꯂꯦꯟꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ꯫ ꯋꯥꯔꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯌꯨꯝꯗ ꯂꯩꯇꯅ ꯀꯥꯏꯗ ꯂꯩꯒꯅꯤ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇ ꯇꯥꯈꯨꯑꯣ꯫ ꯇꯥꯅꯤꯡꯗꯦ, ꯅꯪꯁꯨ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯩꯒꯤ ꯑꯁꯣꯟꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯃꯤꯒꯤ ꯃꯌꯨꯝꯅꯤ, ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯑꯩ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯦꯅꯤꯅ ꯀꯞꯂꯒ: ꯇꯥꯃꯣ, ꯄ꯭ꯂꯤꯖ, ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ꯫ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ꯫ ꯗꯤꯄꯛ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄ꯭ꯔꯦꯝꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯗꯤꯄꯛꯀ ꯑꯦꯅꯤꯒꯅ ꯐꯝꯂꯝꯕ ꯗ꯭ꯔꯣꯋꯤꯡ ꯔꯨꯝ ꯑꯗꯨꯗ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯐꯝꯊꯔꯗꯨꯅ: ꯄ꯭ꯔꯦꯝ, ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯧꯔꯛꯄ? ꯗꯤꯄꯛꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ: ꯈꯔ ꯀꯨꯏꯔꯦ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ: ꯏꯃꯥꯈꯣꯏ ꯀꯅꯥꯝꯇ ꯂꯩꯈꯤꯗꯕ꯭ꯔꯥ? ꯗꯤꯄꯛꯅ: ꯂꯩꯈꯤꯕꯅꯤ꯫ ꯄ꯭ꯔꯦꯝ: ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦ, ꯐꯝꯂꯝꯃꯣ꯫ ꯄ꯭ꯔꯦꯝꯅ ꯆꯪꯈꯤꯕꯗ ꯗꯤꯄꯛꯁꯨ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯈꯤ꯫ ꯑꯦꯅꯤꯗꯤ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯀꯞꯇꯨꯅ ꯂꯩ꯫ ꯉꯁꯥꯏꯈꯩ ꯃꯌꯨꯝꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯄꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎ ꯈꯜꯂꯨꯗꯦ꯫ ꯍꯧꯖꯤꯛꯇꯗ ꯑꯀꯣꯏꯕꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯇꯥꯔꯝꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯤꯄꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯄꯦꯟꯅ ꯀꯞꯄꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯅ? ꯀꯥꯏꯗꯒꯤ ꯑꯉꯥꯡꯅꯣ? ꯄ꯭ꯔꯦꯝꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯅ ꯗꯤꯄꯛꯇ ꯍꯪꯂꯛꯏ꯫ ꯗꯦꯅꯤꯌꯦꯜꯒꯤ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯑꯁꯤꯕꯨ ꯃꯦꯂꯤꯇꯥꯗꯨꯔꯣ? ꯅꯠꯇꯦ, ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ, ꯑꯦꯅꯤꯅꯤ꯫ ꯑꯁꯤꯃꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯍꯟꯗꯛ ꯀ꯭ꯂꯥꯁ 12 ꯀꯥꯔꯤꯅꯤ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ: ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯋꯥꯔꯤꯁꯦ ꯇꯝꯃꯨ, ꯇꯥꯁꯦ꯫ ꯗꯤꯄꯛꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ: ꯑꯩꯅ ꯃꯥꯕꯨ ꯈꯟꯖꯔꯛꯄꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯃꯕꯨꯡꯒ ꯇꯤꯟꯅꯕꯗꯨꯗ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯗꯨꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯦ, ꯑꯉꯥꯡꯁꯦ? ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ: ꯀꯔꯝꯅ? ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯩ ꯀꯣꯟꯅ ꯂꯤꯔꯒꯦ꯫ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯅꯁꯤ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: ꯑꯗꯨꯕꯨ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯀꯔꯤ ꯍꯥꯏꯔꯒ ꯀꯝꯗꯧꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯗꯤꯄꯛ: ꯉꯁꯥꯏ ꯃꯌꯨꯝꯗꯒꯤ ꯀꯞꯂꯒ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯅꯪꯅ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯔꯤꯕ? ꯗꯤꯄꯛꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ: ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯥ ꯊꯣꯛꯂꯛꯄ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩ, ꯃꯁꯛꯇꯕꯨ ꯎꯔꯗꯤ ꯈꯟꯗꯨꯅ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ: ꯑꯗꯨꯒ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯅꯣ ꯉꯁꯤ? ꯗꯤꯄꯛ: ꯇꯝꯃꯛꯈꯤꯒꯦ ꯇꯥꯎ꯫ ꯃꯥ ꯉꯁꯥꯏ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯁꯛꯐꯝ ꯀꯥꯏꯔꯒ ꯀꯞꯄꯨꯕꯒꯤ ꯃꯃꯤꯠꯁꯨ ꯏꯄꯣꯝ ꯄꯣꯝꯃꯤ꯫ ꯑꯦꯅꯤ ꯃꯌꯨꯝꯗꯒꯤ ꯀꯞꯂꯗꯨꯅ ꯒꯦꯠꯇ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯗꯤꯄꯛ: ꯑꯦꯅꯤ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯗꯤꯄꯛ ꯑꯣꯏꯔꯝꯕꯗꯨꯗ ꯑꯦꯅꯤ ꯏꯀꯣꯏ ꯀꯣꯏꯗꯅ ꯍꯥꯏꯔꯛꯏ: ꯇꯥꯃꯣ, ꯑꯩ ꯑꯁ꯭ꯋꯥꯏꯕꯛꯇ ꯊꯤꯟꯕꯤꯔꯝꯃꯨ꯫ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ꯫ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ? ꯑꯗꯨꯝ ꯊꯧꯔꯣ, ꯑꯩ ꯌꯧꯔꯒ ꯍꯥꯏꯔꯛꯀꯦ꯫ ꯒꯥꯔꯤꯗꯣ ꯈꯔ ꯊꯧꯔꯒ ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯕ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯒꯤ ꯃꯄꯥ ꯌꯧꯕꯒ ꯑꯦꯅꯤ: ꯇꯥꯃꯣ, ꯁꯤꯗ ꯈꯥꯝꯕꯤꯔꯣ, ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯗꯤꯄꯛ ꯒꯥꯔꯤꯗꯣ ꯈꯥꯝꯗꯨꯅ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ꯫ ꯌꯨꯝꯁꯨ ꯑꯃꯠꯇ ꯇꯥꯗꯕ ꯎꯕꯗꯨꯗ ꯑꯦꯅꯤꯗ ꯑꯃꯨꯛ ꯉꯛꯅ ꯌꯦꯡꯉꯤ꯫ ꯗꯤꯄꯛꯅ ꯒꯥꯔꯤꯗꯣ ꯈꯥꯝꯕꯗꯨꯗ ꯑꯦꯅꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯨꯝꯃꯤ꯫ ꯗꯤꯄꯛꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯗꯤꯄꯛ: ꯀꯥꯏꯗ ꯀꯅꯥꯒꯤꯗꯅꯣ ꯅꯪꯅ ꯆꯠꯇꯣꯏꯁꯦ? ꯑꯦꯅꯤꯅ ꯑꯃꯨꯛ: ꯌꯥꯔꯦ ꯇꯥꯃꯣ, ꯆꯠꯄꯤꯈ꯭ꯔꯣ, ꯑꯩ ꯂꯩꯍꯧꯔꯒꯦ꯫
Deepak, ado kaidanoba nangna chatuise mafamdufau ai thilamage. Amy hangliba wahangdo khumbagi mahutta kapthore. Deepakna, nang kaidawage hayo. Amy kaisu tawde haibagum makhuna machinda menduna kappaga wadi ngangdana makokto fatfat hairei. Deepak su mi thembaga haitabaga Amy na kappado ngayag tumina yengduna lay. Kay haigedabano khangdre. Maram hangludrasu family problem oramgani haibadi khara khangre. Hangbasu khumdrabaduda Deepakna makha tare. Sida sum leibase mi uraga fajade. Mafam amada oina chatlaga wari sase lao. Amy Deepak te yenglei. Deepak, lambi da chatpa mina sum yengambase nungaite tawbani. Awabadi share toraga phabani. Nangna nungaitrido aingonda su khara khangallo. Amy hauzik fauba wa amata ngangdana lei. Deepak su tawfam khangdre. Amy na kaplaga leibaduda magi thamoida hena sokre. Deepak, farese nangna hainingdrasu hairurano. Ado mafamsida sum leibadi yaroi. Tanjaduda pakhang macha khara bike anida chanboi chandaboi namjalaga thaurai. Deepak hoi mapa yaubaga yam nakna hekta khamjilei. Paktaba filmgi villain teamgi mawongda bike to khambaga mathang mathang chongtharei. Oi, kaino noi swaida kai film shooting tawrige? Mayamdugi maraktagi amana yam hautaba khonjelda hairei. Deepak, nasabsingdu yengningde yam thuna chakro. Akhoi chakroga karamba aronba sin namde leirige? Akhoi su khite yengjagedana. Mayamdo wawa noksilei. Deepak ti I kabana lori. Adubu wa makha tadana Amy do onsilaga. Amy, chasilao. Asi hairaga Amy bu makhuchingduna puraga gari da tonghalaga gari thong lonjalaga masu gari kakhatke tawbada maninglomdagi amuk laurei. Chatkiba yaroine lanjadaba saraga irai laini hekta chatpa yabro. Wari sanakise laone. Deepak Amy gi thong fazana lok toksinbiramlaga naha singdugi manakta lai. Deepak, kaino noina pamise? Noina khoi lekai sibu usittadana swaidana taijadaba thabak tawraga akhoina taraina hekta thadokadro. Akhoi club ki member sing ne mayam kawraga noi bu swaida khonggoino haibro. Mayam singdugi marakta amana amada pangang ngang narei. Deepak, kariba noi se club ki member ne ba chari bani saduna namit pangbu sungamdre nakong fau chumna thama ngamdre aduga noina kanada warak tawriba. Naral na chaba nate nathong leti nasagi naral kupsinaba wa thaidorakano. Deepak, kari karamba iral noina phattaba tawraga mi khudimak lana ubaduri tawrakano. Noi karamba angangno masak loina khange matung manau sumaina tawno. Asi hairaga Deepak chatke tawi. Chatkiba yaroi yaroi. Deepak, kaino noina pamise? Noina chatkanu hairaga hekta chaloidro. Pai adudi kangsi khingage. Asi hairaga nupa ama post manakta na chatkige tawi. Deepak ngasai khai asauba phathaduna leirambani. Handakti khangba ngamlaktra male. Yeplamba license kan satoraktuna aim tawrai. Mayamdo adu ubada mamit mana chap yungkhali. Lepkiba mafamdagi machi amata lengdana lei. Deepak na sauna laurai. Kingwani kangsido karigi lepaga leirino? Namit pau kaktriba noina nisha araba khai chasilaga naram chati ludrabanina mi amata chumna uba ngamdrene ngasaidagi phatharaga lakpani. Nisha chaba noina lekai ngakpa sadana noi karamba mino ngasaina khangrabani. Noigumba mida khulai lana siznagadaba mi nate. Chalo nayumda yam thuna chakku chalo. Chatlo hairappa waduda punsi loiradra pakhatlamba nahasingdu yam thuna gari start tawduna mathang mathang chanboi chandaboi chenba yaw chongkhatpa yaw namjillaga thaukhre. Deepak nongmaido mafam chana hapchilaga sor chawna holaga yam thuna gari da kakhalaga thawi. Ngahaktuda Amy yawi haiba kauthaure. Amy su Deepak ki matawduda kibanara thawai nungai khidabadunara khangde. Deepak ta haifet yenglamlaga amuk tumina laikre. Khara thauraga yum amagi gate mamangda khami. Deepak, imanabagi mayumni sida changsilao. Amy kaisu haidana Deepak ki matung adum ine.
Deepakki mamanaba Premgi mama nungdang wairamgi thabak loisinduna leirami. Deepak, Ima, Prem halaktribra? Leihau. Halaktrine, halani, chango, phamulao, ai phone tawgige. Deepak, Eniga drawing room da phami. Phana kuina wa ngangnadana phamaga leine. Deepak na wa ngangba haurei. Nang ngasai school chalubra? Eni na mukhum lei. Deepak, halakpadagi kemta charaktabra? Adudi chak lamlamani. Ai asida kainam leibirake. Kai chaninge? Eni, kaisu chaningde. Warani, ngasaidagi kem chadadi ai leirake leiramu. Deepak thokraga chaba yaba khara pusilaga halai. Deepak, se chasilo chaningba makalaga. Eni na, ai kaisu chaningba phaudiye. Deepak, chaningdradi se sekse kitang thakchilo. Eni thaktaba yadadauna kitang thai. Deepak, yarabro? Kok yam chi. Kapubagi oramni. Kaiginoba nangna kapido. Wahangdo hanglubadagi Eni amuk nauna mapi ira chelei. Deepak na, yarese to ai hangaroi. Kapkano nangna kapado ai yamna waye. Deepakki wahaiduda Eni Deepakta yenglei. Deepak na, asingbani nangna kappa uraga aina hena waye. Ai nangbu awaba punsidudagi laukthokduna nangbu nungain thamba pami. Eni na, kaino tamona haidubo? Deepak, Eni, ai nangi punsi wari phajana khangi. Ai nangbu thamoi sengna nusiye. Nangna yabiradi nangbu pirang marik amta tahandana. Haiba loidringaida Eni kaplaga, tamona haidubo kaino? Ai yaba ngamoye. Aibu yumda thinbiyo. Deepak, matang sida aina thamogi wa phongdokpase ai yam laladra? Prem, lanba landaba phongdokraba natro? Hojik kaidobano nangna pamise? Deepak, ai magi waraba punsidudagi kanba pami. Adubu yumduda mana leiraga aina bateng pangbadi oithokte. Prem na amuk, adudi nangna haise hekta loksilagi siro? Deepak na amuk, manabu yabiradi yaba yadababu kaino pura asibu thimaga yazaraksani. Aduga Gayatri wadi phajana loisinakraba? Deepak na amuk hairi, mai wada palakano yam chakhotaba nupini. Maga amuk hana mai wansinnabai mathau tade. Prem na amuk, okay, adudi hojik anaubida kok thadarasi. Deepak na, hojik masana yabasu nate. Eni se ai kaidokdoina hojik? Yaba yadaba numitsu tare. Nathwai nasu adu pamjaradabu ngamnaba thema kholaga adum yajani angangdubu. Deepak na amuk, aidi thembasu haitana. Mudu sidi adudane koinaba nupi amta lasting ojido khitang saunabaga adum tokthoknaki. Deepak, tokthok taba nupibu themthemaga koigadro? Prem na, asidi hayeng leiminaraga saunarena mayum thinkidoro? As taurohe aibo ngawbro? Asina mayamdagi khara topra? Wathi ngang lerano kaidokdoina hairo? Yarese nang changurano akhoi mada oina themalase. Prem na mamada wari pumba liraba matungda Eni bu phajana thembinaba haire. Eni sofa da famduna kaplaga adum lei. Leihau, Ibima, Imana chak loidore, chak chathurasi lao. Adum kapaga leiradi nasadu yararoine. Mama, aibu yumda thinbiyo. Hojikti numitsu tare. Hayeng phajana ahal laman mayamga thindoini. Mama, hojik thinbiyo. Ekhoi mana chainiye. Leihau, kaidobagi chaidoino? Akhoi mayamna hainaraga loire. Adui saruk chak chathoga pothanaba tawrasi. Lao. Hayeng Deepak hoigi mamana nangbu lawba lakani. Ngasigidi laanu haikrabani aina. Eni, ai moida chatpa ngamoye. Ai yumda chalage. Asi hairaga haugatli. Leihau na khami. Leihau, ima wa haigese.
नुपीगी पुंसीदी यामना लुबनी हौजी पुंगसु फना थेंगले ngasai-dagi nang halaktabagi pauna lekai sara salamlani yumduda nangbu amuk thinbada nangbu mina phajana hainabiroi eni makhol thokna kaplai ngasai kai awaba polumna makokta nanduna lakibana kadaida chatlibano khantharudana oirakliba phibamsina awabada awaba hapa haibado ori lehauna chak charase thembasu yakidre kappasu kapkidre wa amata sukhumlaktana umduna famduna laikre Deepak amuk manakta changai Deepak eni ai wahai nang angang oiri khangi aina nangbu lauraga nangi punsi mangan gadaba nati nangna tamliba nahi dusu matik chadri foba tamhangani eni ai sui mai palai moina ngasi phau semdun lakli ai gi awatba amatta leitana nungai na thambiri kaigino nangna hi pasabiri do Deepak nang imungduda karamna hingli haiba ai mayek singna kangi nangna wabado yengba ngamdi ai gi damakta wabiyo haide ai yam nungaina le ai nangbu yamna nushi nangi damakta wadaba sungamdi nangi wakalna nongmata pothandi eni khanjal taptharei tamo adumaina khanbigano ai bu najalmakni khanbiyo Deepak nang ai bu nungsiba suang amaroidra ai nungsiba karino khanglaktre khangdusu pamde nangna nungsibidrabasu aina nungsiba ge yabadudi pibiyo nangna nungsibirakpada ngaijage eni mikap thokpaga fuk haugatke tawi adubu makokta lombana haugatpa ngamdre phamungda lungni hiptuna mana leiribado kadaidano haiduna koilei leiduna yengai phamungsida kamaina leiramlibano masana gyan tajadi ngaiha wakal khalingai lehau changlei lehau ibema nasa khra nungairabra mama ai phamungsida karamna leiramlino nangbu ngarangido ningsingba amta ngamdrabo phamlambadagi lektharatana sida pothanbani eni ngaiha wakal tawi ngarang Deepaka famaga wari sakibadudi ningsingi adugi matungdi karisu ningsingba ngamdre lehauna amuk makha tare akhoigi thangnabasida doctor nupi ama leye adu kauraga yenghale haujikti kaisu tawdrabra Deepakti nangi hidak leiba thokibani eni na amuk kokse khara lume adu mama ai sida kanaga tungge lehau onthokpanida Deepak sulai mama nangi saba yaba karino kita sembiraki hidak chanaba lehau ngang dana thokri Deepak su plastic bag khara chawba ma puraga changlai Deepak kaisu tawdabra ko khara nungaiti nang handong mara tumba chaba matam khara naidaba male hairami doctor na ngarang kapubaga pasanbagi tawri oramni hospital chalaga phajana yengthose yarani ayumda chalaga adum yengjarurage Deepak ai kaino maigi aisa yam fattaba minati nangna chingnarido kaisu chingnagano nasana yadana namdana nusibabu munduna ai kaidongda loge khandi aina nangbu nusiruba khaktani aibu nusibiyode hairu nangbu nusirubana nangbu inakta thamdana kharada oirasu mamono hange khalubani adubu aigi nakta leibana namonde hena wagadaba oiradi kaisu kaide nangbu yumda haiba loidringai lehau enina chanabani haiduna plate haptuna pusilai bema si kara chasilaga hidak chanaba enidi lehauna magidamak honabiribada ubada pungning nusiduna mapi sintharei Deepak su enida haifet yenglamlaga thokre lehau kaigino nangna dum kaktuna leiridubu laibakta tambani khando jauna luhong thoga loire Deepak se mi yamna phabani pau haidokpasu chatkrena haibani enina amu pau haidokpa somdana kaya ada khatiba ngangnone mabung machi su noina lei mana nanghauri matago tawni yaroye bimolana sauna ngangi pau haidokpa lakpa ahelamana chumi bema ibema na sawi dusu sawam thopani
ꯋꯥꯅ ꯁꯦꯝꯖꯔꯒ ꯃꯍꯩ ꯆꯥꯗꯅ ꯂꯥꯡꯐꯥꯡ ꯇꯧꯈꯤꯕ ꯍꯥꯏꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒꯤ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯔ ꯃꯄꯜꯂ ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯕꯦꯕꯥꯔ ꯑꯝꯇ ꯎꯠꯆꯔꯒ ꯋꯥꯔꯤꯁꯦ ꯕꯤꯃꯣꯂꯥ ꯂꯩꯇꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯄꯥꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯃꯄꯥꯅꯗꯤ ꯌꯥꯝ ꯁꯥꯎꯔꯛꯏ ꯃꯆꯥꯅꯨꯄꯤꯗꯣ ꯁꯤꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯑꯗꯨꯃꯛꯁꯨ ꯇꯧꯍꯩꯗꯦꯗ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯄꯉꯥꯡ ꯉꯥꯡꯂꯁꯨ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯃꯄꯥꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯑꯍꯜꯁꯤꯡꯗꯣ ꯕꯤꯃꯣꯂꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅꯩ ꯃꯈꯥ ꯇꯥꯅ ꯂꯩꯊꯔꯨꯗꯅ ꯑꯗꯨꯝ ꯍꯜꯂꯛꯏ ꯑꯦꯅꯤꯁꯨ ꯗꯤꯄꯛꯀꯤ ꯏꯃꯨꯡꯅ ꯂꯧꯕ ꯂꯥꯛꯂꯒ ꯗꯤꯄꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ ꯑꯦꯅꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯗꯤꯄꯛꯇꯤ ꯄ꯭ꯔꯦꯝ ꯍꯣꯏꯗ ꯂꯩꯍꯧꯔꯤꯕꯔꯥ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯃꯌꯨꯝꯗꯗꯤ ꯆꯪꯉꯛꯇꯦ ꯑꯦꯅꯤꯁꯨ ꯃꯧ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯗꯤꯄꯛꯀꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ ꯃꯁꯥꯗꯣ ꯇꯔꯪ ꯑꯃꯗ ꯇꯥꯎꯔꯤ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯐꯤꯔꯣꯜꯗꯨꯁꯨ ꯃꯔꯣꯜ ꯑꯃꯠꯇ ꯂꯣꯟꯗꯅ ꯑꯗꯨꯝ ꯍꯣꯡꯗꯣꯛꯏ ꯌꯦꯡꯈꯤꯕ ꯑꯃꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯀꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯏ ꯍꯥꯏꯕꯗꯤ ꯈꯪꯏ ꯑꯗꯨꯕꯨ ꯌꯦꯡꯊꯣꯛꯂꯨꯗꯦ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ ꯗꯥ ꯗꯤꯄꯛꯇꯤ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯑꯦꯅꯤꯅ ꯈꯪꯗꯦ ꯒꯥꯌꯇ꯭ꯔꯤꯅ ꯑꯃꯨꯛ ꯅꯕꯥꯅꯤꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯅꯕ ꯑꯦꯅꯤ ꯀꯩꯁꯨ ꯈꯨꯝꯗꯦ ꯒꯥꯌꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯣ ꯑꯩ ꯗꯤꯄꯛꯀ ꯅꯨꯡꯁꯤꯅꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯟꯗꯛꯁꯦ ꯏꯕꯥꯅꯤ ꯈꯤꯇꯪ ꯁꯥꯎꯅꯕꯅꯤ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯈꯪꯏ ꯅꯕꯥꯅꯤ ꯀꯨꯏꯅ ꯈꯪꯅꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯒꯥꯌꯇ꯭ꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯦꯅꯤꯅ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯒꯥꯌꯇ꯭ꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯕꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯃꯤꯔꯥꯏꯔꯣꯏ ꯈꯪꯏ ꯏꯕꯥꯅꯤ ꯄꯨꯛꯆꯦꯜ ꯈꯪꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯑꯗꯨꯅ ꯅꯪ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯄꯅ ꯆꯨꯝꯒꯅꯤ ꯅꯪ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯒ ꯂꯩꯀꯣ ꯍꯣꯔꯦꯟ ꯅꯁꯥꯅ ꯌꯥꯗꯦꯅ ꯈꯨꯝꯃꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯐꯅꯕꯅꯤ ꯇꯥꯕ꯭ꯔꯣ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨꯗꯅ ꯑꯦꯅꯤꯅ ꯑꯃꯨꯛ ꯍꯥꯏꯒꯗꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯣꯏ ꯃꯥꯒꯩꯒ ꯑꯆꯦꯠꯄ ꯃꯔꯤꯐꯥꯎ ꯂꯩꯈ꯭ꯔꯕꯅꯤ ꯁꯤ ꯌꯧꯅ ꯅꯨꯡꯁꯤꯅꯔꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯁꯤ ꯍꯥꯏꯔꯒ ꯒꯥꯌꯇ꯭ꯔꯤ ꯁꯨꯠ ꯀꯞꯄꯤ ꯆꯦ ꯒꯥꯌꯇ꯭ꯔꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯈꯥꯗ ꯀꯨꯝꯃꯛꯑꯣꯌꯦ ꯋꯥꯔꯤ ꯁꯥꯁꯤꯌꯦ ꯗꯤꯄꯛꯀꯤ ꯃꯆꯟꯅꯨꯄꯤ ꯗꯨꯁꯤꯂꯥꯅ ꯍꯥꯏꯔꯤ ꯒꯥꯌꯇ꯭ꯔꯤ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯑꯦꯅꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯂꯁꯤꯔ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯗꯤꯄꯛꯀꯤ ꯅꯨꯄꯤ ꯑꯣꯏꯕ ꯃꯁꯥꯅ ꯌꯥꯔꯁꯤꯔ ꯍꯥꯏꯕ ꯐꯥꯎ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯈꯟꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯕ ꯕ꯭ꯔꯖ ꯑꯃ ꯀꯣꯛꯊꯠꯇ ꯅꯟꯊꯕꯤꯔꯝꯂꯦ ꯃꯁꯥꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯄꯤꯒꯤ ꯄꯜ ꯅꯤꯡꯈꯥꯏꯔꯛꯂꯦ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯂꯃꯥꯡꯅꯔꯕ ꯄꯨꯟꯁꯤꯒꯨꯝ ꯀꯪꯉꯥꯎꯅꯔꯤ ꯒꯥꯌꯇ꯭ꯔꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯗꯤꯄꯛꯀꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯃꯩ ꯗꯤꯄꯛ ꯐꯝꯂꯤꯕꯗꯨꯗꯒꯤ ꯈꯔ ꯍꯟꯗꯣꯛꯏ ꯀꯩꯗꯧꯕꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯁꯦ ꯀꯩꯅꯣ ꯗꯥꯅ ꯍꯥꯏꯗꯨꯕꯣ ꯀꯞꯁꯤꯟꯅꯒꯅꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯒꯤ ꯔꯨꯝꯗ ꯀꯩꯗꯧꯕ ꯆꯪꯉꯨꯏꯅꯣ ꯗꯥ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯏꯕꯥꯅꯤ ꯉꯥꯛꯇꯪ ꯁꯥꯎꯅꯕꯩꯗꯃꯛꯇ ꯀꯔꯤ ꯉꯥꯛꯇꯪ ꯁꯥꯎꯅꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ खितंग ngangnabada gyan tanase ibani gi maridi tanaki bakuire adumaina hainoda ai nang yaudana hingba ngamleye ai nang manupsi yenginde nang gi drama da swai da tawakano nang na play tawba yaba minate ai bu apang basigano ibani na hange sukuni nupsi na reise asigi da maktara kishule ta bangang sina ai gonde gi helaba he natinduna anirak suna pangano नंगुंबा नरम चटवारप ngamdabi nangna karisu khamjadriba amakpa machet amafo yaudriba angang sigi punsise mangthoke khangano aibu lamchat warap ngamdabi nangna tawba thabak aina karigi khangloi naram chatunare aina nangbu irai laina kaw ngamise aigi kari lamchat mayik singna palo haibo tukache yam khamninglaga nangi na sayan thokloba nupa singdu hanglujo chalo दीपक असाउबना ngang ngangoi khanglatri khonsu kanbe hengalei yam thuna chalo ai bumi na ok to boina ukini
ꯂꯥꯟꯖꯗꯕ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯒꯦ ꯈꯟꯒꯅꯨ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯇꯟꯖꯥꯁꯤꯗ ꯑꯩꯒꯤ ꯌꯨꯝꯗꯒ ꯂꯥꯛꯇꯅꯒ ꯇꯧꯔꯤꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥ ꯅꯈꯨꯠꯐꯥꯎ ꯄꯥꯏꯈꯤꯗꯦ ꯈꯣꯟ ꯈꯔ ꯀꯟꯅꯔꯛꯄ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯗꯨꯁꯤꯂꯥ ꯄꯥꯈꯠꯅ ꯆꯦꯟꯖꯤꯜꯂꯛꯏ ꯇꯥꯃꯣ ꯇꯞꯅ ꯍꯥꯏꯅꯧꯋꯣ ꯃꯤ ꯇꯥꯔꯒ ꯏꯀꯥꯏꯌꯦ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯊꯧ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯁꯦ ꯏꯃꯨꯡꯗ ꯆꯪꯍꯜꯂꯤꯁꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯑꯣ ꯒꯥꯌꯇ꯭ꯔꯤ ꯗꯨꯁꯤ ꯅꯣꯏ ꯇꯥꯃꯣꯁꯦ ꯑꯝꯇ ꯊꯦꯝꯃꯣ ꯅꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ 이완이 ꯁꯨꯛꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯗꯤꯄꯛ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯅꯃꯥ ꯏꯀꯥꯏꯗꯕꯗꯧꯅꯣ ꯅꯨꯡꯁꯤꯅꯔꯛꯄ ꯈꯪꯉꯁꯨ ꯀꯔꯤ ꯃꯔꯝꯒꯤ ꯀꯥꯏꯅꯔꯤꯅꯣꯗꯨꯗꯤ ꯈꯪꯂꯝꯂꯣꯏ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯪꯍꯜꯂꯨꯔꯣ 이생 ꯁꯤꯡꯖꯔꯤꯕ ꯑꯩꯁꯦ ꯃꯤꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯅꯍꯟꯒꯅꯨ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯈꯣꯟ ꯀꯟꯅ ꯂꯦꯞꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯂꯥꯎꯔꯛꯏ 이까이 ꯈꯪꯗꯕꯤ ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯆꯠꯂꯣ ꯁꯣꯝꯗ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕ ꯑꯍꯜꯁꯤꯡꯁꯨ ꯍꯟꯅꯔꯛꯇꯨꯅ ꯋꯥ ꯈꯟꯅꯔꯤ ꯍꯦꯟꯕ 이때마 ꯃꯧꯒꯤ ꯃꯃꯥꯗꯣ ꯌꯥꯝ ꯁꯥꯎꯍꯧꯏ ꯃꯄꯥꯁꯨ ꯌꯨꯝꯗ ꯂꯩꯇꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯕ꯭ꯔꯣꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤ ꯑꯉꯥꯡꯒ ꯑꯣꯏꯕꯁꯤꯗ ꯄꯦꯟꯗꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯐꯔꯦ ꯐꯔꯦ ꯁꯤꯗ ꯆꯥꯎꯅ ꯍꯣꯡꯗꯣꯛꯄ ꯍꯥꯏꯗꯨꯅꯤ ꯍꯦꯟꯕꯅ ꯑꯃꯨꯛ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯁꯛꯅ ꯑꯩꯒꯤ ꯁꯨꯃꯥꯡꯗꯒꯤ ꯆꯥꯎꯅ ꯍꯣꯡꯗꯣꯛꯁꯤ 이자누pa 아한기부 따좁 taugo yaponte nungsina amu thoinudo ngasaidagi leirambani yum chaluni na chakkibani aina khara thuna lakte yade hairamu poche leirudo reitema natte luhongbagi afaba numit amate yengthokse haigi tawbani mathang ta pangkhalakpadadi ibungogi mapok tha oire thuna hongawdaba yararoi henba hoi ai chakkibaga hairagi awat apa leirasu adum hairo koitema migi mamangda chang taba yaba nate eni sumayumdagi hairakpa paudu tabada mathamoi sokna kapli mayumdabu thilabadi masana yade hairaga warasu wana lenjarurage khalambani adubu hojikti aremba tare kappa natana upai leitre disila inama sum kappaga leiradi yarariye ngasai jegai do akoi tamona yam thina nganglaga chatlangrabani ma amuk hana laaruye eni na kaplibado dusila na di atopa marumoina khankre dusila amuka saire as inama nanga dum kapaga leye ai gyan tadre tamo koroke asi haram laga dusila thokre eni wakhal da khalawi ngasai la amba nupido thadokraba kari haina themlaga magi ijatbu sel kyana mantikna duna phatte dako nupan akoise aduga aingonda hojikna nungsiba saduna mi nungsigi marumda aigi asonbada khudong chaba lawduna adum kapaga leradi yarari nasado ngarang dumaina amuk tawrani dipak na changlakduna khangai hairakpaduda eni khangpre khangi dipak ai wa khara haige nangsu yumdagi pawdo taramlani khale aina hojik haidise nanglana khanganu eni dipak te yengkhalai amuk nan thagi ibani hoji luhongba natana pambai leti ahal sinasu luhongba thujinaba kanna honari adubu nangna ibudi nuside haiba ai khangi luhongba sidadi aigi ma yengduna yabiu adu nataba ahenba khongthangdi nafamdagi lawroi tanjadida dipakki mamaga madomcha thoinuga changlei thoinu tamocho nangbu saida suru nisilaga leirabo handose imoga wari sage nungsina amu ngasida lakpa imokse ikai kinine nangbo nangi nachindo khara break faune ngangni ngangoi khangdaba madom chana hairakpa waduda dipak panthadana kadudagi thokre thoinu kaisu khaluna da ibema aigi hainabini aidi wangangdana leibase yam waye haining ba dong haibaduna phatrone eni di karisu khumdana adum nan thaduna lei thoinuna amu makha tarai ibima yumda luhongdena nungai taba kemta tawrunu aigidi icha ningo su yaujade nupa ngakta anini aigi yumda icha ningo saktuna nangi kakai banina chauna hongdoktuini nungsi kaisu khaluna icha sidi baba hoi ima hoi khara leiraga adum sawa phajarakani yumsida naning tawna leitho imana icha makni khandoribani thoinuna amu haire akhoi miyam leisidi kemta nungai taba tawganu haujikan luhongba amadagi tadana
awang awan ga chauna tamduna hongdoribani. Nungsi Nadomcha yauri ngai sida punna chak chathongna ba tawrasi law ai di ngarang dagi harau mandana chaka changdrabani. Thoinuna mu ai sune nungai bani lore handak matang sidi ipam khunpa kama bhaton tak thage handak ti parlor gi thoido kauraga mai se facial to hange nungai dawida luhong ba se khare thune hek yo haningi da. Nungsina mu hapta phadrabani ngangdana leranu law thabak amta nang horiduni. Somdana Bimola Kaidawre moi baba chak to pok charo umdana muk leiri dubu. Rajesh aigi chatumbi gi khanbada ai yam nungai raktre mama sauri ni haiduna ichabu kana leijadabagum inthopi base. Bimola na mu nahandi moi babu inthokro moina thokpa tawhankro hairappa natro ingonda adudi ngihak pendabagi sung haibani. Nang suingonda phai phatena themjin khocindana tawdi ichado chawbu chawdaba yungi sumangsidagi luhongjaradi mathamoida penjaroidra. Kaino hojiktada aingonda muktaina bireisibo maram chatugi hairadi matik chabani angang mingam bioina tawi mona sengaulai mamaga chapeng mane. Yare to taningre aise matik chadaba mapani ai wakhal thoktre ichadubu nungaina leramgadra. Kaidawbagi nungai roidino nungai ni khalaga chakhadubo moiba nasa soknabani kimta waruranu chak chathoase. Ado mama luhongbadi nupa mayumda hongjarasanu chakaubadudi sida kaubirasira awang awun khara tamaga. Khangjade akhoi kimta haijaroi aduga awang awungi maramda kimta hairakanu nupa mayumdagi paisa lawraga tawgera kainoma taw yumdagi paisadi sokpamta yaroi aigi cha chanchangi hayengwai maning thungwai. Kaino nangna haridubo nangna nacha singse chap manana amata yengba ngamdrise karigino ai mapani aina ngamnaba tawgani yamasu yamdrabasu ichagi mapungning pelhangani. Tawrani dako tolop mataduga nanggi siphai macha amagi toloptuna kaidawdeba aina honajabani hauji mit mai pang hinglibani natradi icha singse siemba ngambagi wa leite. Nanggi paisadi nacha nupiduki khak siemba khaktani aduga awun po lainaba aingondagi paisa lawba khotpagi hairakanu nangna thokpa tawjo. Rajesh na magi nupida sauni yengi musidi nanggi bukjel chap chana khangi adu bukjel pikpa phai aduri yengba taredara.